Kushumlei natraga safflower haina khangnaba pambi asi apikpa chahi khudingi hauba amadi thanaba pambi ni Prithvi ki mafam khudingda Kushumlei asi mangonda kanaba machak kaya yaubana miyamna yamna pamna thanari Thau gi oina pambi sidagi sungba thau makhal kaya gi kanaba yawi pambi asida phi sangnaba machu karthamin haiba ama yawi miyoibagi chinjakta olic thauga manana mina pamne olic ki type oibana cholesterol hanthali thauda linoleic type yaubana kolkarkhana gi oina kanaba pambini machi machugi pothok kaya varnish biodiesel amadi alcohol sungbada yamna kanaba thauni Kushumleida yamna kanaba chemical alpha tocopherol amadi carthamin yawi kanaba mayam asina Kushumlei asi magi haurafam oiba leipak Middle East dagi Prithvi gi mafam ataida thanai Food and Agricultural Organization gi data gi matungina India na Kushumlei ki pothok khwaidagi yamba puthokpa leibakni Kushumlei bu miyamna safflower natraga false saffron haina khangni Ingrajida Carthamus tinctorius haina khangni Carthamus haiba wahai asi Hebrew natraga ariba Jew wahaida Carthami hairaga machubu khangnei haibati pambi asi ki lainadagi phi ki natraga atoppa machu kaya sungbana Carthami haina khangnei Carthamus asi yamdrabada pambi tara mari sui masi composite haiba family da challi Kushumlei asi chahi gi oina hauba pambi ni asum tharabasu chahi chuppa hauba yawi Kushumlei gi mana asi tingkhang pali leina top na sali kanagumbana daiji gi lei mali haine Kushumlei gi phajaba leibu yamna pamnana leikol amadi yungi akoiba manak nakpada thanei Adubu Kushumlei asi pen amadi natural dye oiba phi machu sangnaba oina seasonal labasu haujikti lei asigi marudagi sungba thauna achadaw oina amadi makhal makha kayagi thau makhal sungduna thau thokba pambi oina miyamna pamna su thanai haujikti safflower thau haina hakchang phaba chanaba achadaw sungbadasu seasonai Kushumlei haiba lei asi puari ka mari leinaba leini Kushumlei haina kaukibasi ariba lairikta kum surakpa matamda satli haiduna kum sulei kaunakibagi wari su thengnei sajibu chairaubada lei asi satli maitei thajatta chairauba haibasi chahi gi aroiba numit oirakpa sajibu noma panbada chailaubabu chairauba kaubana lei asi su kum surakpa chahi gi aroiba matamda satli haiduna kum sulei kaunarami haina thengnei Atopa mana maidingu khagembana panba lesing amga chawnga marifudara taretagi lesing amga satru yankai nithogi matabda maitei pangan Manipur da law unabalam leinanabalam nupi amadi tongan biyumna ki maming piduna khundaki hainei makoina khundaki basi lesing amga satruk subna taruk tani haina thajanei ningthau khagebagi majai bungo maidingu poirei khunjau bana panba matam lesing amga satruk yankai nithoidagi lesing amga satruk humpu tarukta pangan kusugi khunda satpa leini haiduna Kushumlei haina thonkhibagi wari su thengnei Kushumleina pangal kusu khulendagi tharam mangal haiba lamda amuk hauki haiduna asumna palli pangal kusu khulen leida panba leibu leiye tharum mangal leida ongba lei haina singthana duna maitrabakta mafam khuding hauki haina thajanei Ariba lairikta Kushumleibu leigi saong seitharambagi wahi kharasu thengnei Kushumlei gi manasi mayat laga tingkhang pali manasi kaigi mayagum tumtrik tummi haiduna kaigi yaga pandamnei aduga leigi saktamasi sanana saba leiteng mali haina su hai warol dia sumna hai singlen mana tadi panba kaya manba leirang mapan tadi sana leiteng manba pangan kusu khunlen leida panba lei asumna Kushumlei gi maramda phungawari wari macha kaya puari ga sagonana saithaba thengnei Kushumlei asi chumna hoba pambi macha amani Manipur da di Kushumlei asi lei oina kumamagi sajibu chairaubada katnanaba lei ama oina miyamna khangnei chairauba numitta katnaba atopa lei leiri kombirei amadi matamdugi lei kayaga
ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯂꯩ ꯑꯣꯏꯅ ꯃꯄꯨꯟꯗ ꯂꯨꯄꯥ 2-10 ꯐꯥꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯩꯅꯩ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯂꯩꯒꯤ ꯂꯩꯅꯥꯗꯒꯤ ꯐꯤ ꯁꯪꯅꯕ ꯃꯆꯨ ꯁꯨꯡꯗꯣꯛꯇꯨꯅ ꯂꯪ ꯑꯃꯗꯤ ꯐꯤ ꯀꯌꯥ ꯁꯪꯕꯗꯁꯨ ꯅꯦꯆꯔꯦꯜ ꯗꯥꯏ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯀꯨꯝ ꯑꯃꯒꯤ ꯑꯣꯏꯅ ꯁꯖꯤꯕꯨ ꯊꯥ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯇꯝꯗ ꯀꯨꯁꯨꯝꯂꯩꯕꯨ ꯂꯝ ꯀꯌꯥꯗ ꯐꯩꯗꯣꯝ ꯀꯌꯥ ꯁꯦꯝꯗꯨꯅ ꯀꯥꯟꯅꯔꯕ ꯂꯩꯒꯤꯗꯃꯛꯇ ꯃꯤ ꯑꯌꯥꯝꯕꯅ ꯊꯥꯅꯩ ꯑꯃꯗꯤ ꯀꯨꯁꯨꯝꯂꯩꯕꯨ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯂꯨꯞꯅ ꯂꯩ ꯑꯁꯤ ꯌꯥꯝꯅ ꯊꯥꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯂꯣꯛꯏ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯂꯩꯅꯥꯗ ꯌꯥꯎꯕ ꯃꯆꯨꯒꯤ ꯁꯔꯨꯛꯅ ꯑꯀꯦ ꯑꯃꯧꯒꯤ ꯑꯣꯏꯕ ꯄꯣꯠꯆꯪ ꯀꯌꯥ ꯁꯥꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯝꯒꯤ ꯀ꯭ꯔꯤꯝ, ꯁꯦꯝꯄꯨ, ꯃꯥꯏꯒꯤ ꯀ꯭ꯔꯤꯝ, ꯄꯔꯐ꯭ꯌꯨꯝ, ꯂꯤꯞꯁꯇꯤꯛ, ꯏꯔꯨꯖꯅꯕ ꯁꯥꯄꯣꯟ ꯀꯌꯥ ꯁꯥꯕꯗ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯃꯔꯨꯗꯒꯤ ꯁꯨꯡꯕ ꯊꯥꯎꯗ ꯐꯦꯇꯤ ꯑꯦꯁꯤꯗ ꯀꯌꯥ, ꯂꯤꯅꯣꯂꯤꯛ ꯑꯃꯗꯤ ꯂꯤꯅꯣꯂꯦꯌꯝ ꯑꯦꯁꯤꯗ ꯀꯌꯥ ꯌꯥꯎꯏ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥꯕꯨ ꯊꯣꯠ ꯂꯥꯎꯅ ꯂꯩꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯐꯦꯇꯤ ꯑꯦꯁꯤꯗꯁꯤꯡꯁꯤ ꯌꯥꯎꯕꯅ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥꯕꯨ ꯑꯅꯣꯞ ꯑꯇꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯍꯥ ꯑꯣꯏꯍꯟꯗꯨꯅ ꯈꯨꯏꯊꯍꯟꯗꯦ꯫ ꯀꯨꯁꯨꯝꯂꯩ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯔꯣꯜꯗ ꯍꯣꯡꯍꯨꯋꯥ ꯀꯧꯏ꯫ ꯆꯥꯏꯅꯥ ꯂꯩꯕꯥꯛꯇꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯅꯥꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯆꯥꯡ ナꯏꯗꯕ ꯑꯃꯗꯤ ꯑꯊꯤꯡꯕ ꯄꯤꯕ ꯂꯩꯅꯥ, ꯑꯉꯥꯡ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯆꯅꯤꯡꯗ ꯅꯥꯕ, ꯇꯥꯡ ꯆꯤꯛꯄ ꯅꯥꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯁꯣꯛꯄ ꯄꯟꯕ ꯑꯅꯥꯕ ꯀꯌꯥꯕꯨ ꯀꯨꯁꯨꯝꯂꯩꯗꯒꯤ ꯁꯨꯡꯕ ꯍꯤꯗꯥꯛꯅ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯂꯩ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯂꯩꯅꯥꯗꯒꯤ ꯑꯉꯥꯡꯕ ꯑꯃꯗꯤ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯃꯆꯨ ꯀꯌꯥ ꯁꯨꯡꯏ꯫ ꯍꯪꯒꯥꯝ ꯃꯄꯥꯜꯅ ꯆꯥꯎꯔꯥꯛꯅ 50% ꯌꯥꯎꯏ ꯑꯗꯨꯒ ꯑꯉꯥꯡꯕꯅ 0.03 ꯌꯥꯎꯏ꯫ ꯑꯉꯥꯡꯕ ꯃꯆꯨꯗ ꯀꯥꯔꯊꯥꯃꯤꯟ ꯌꯥꯎꯏ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯃꯆꯨꯗꯅ ꯀꯥꯔꯊꯥꯃꯤꯗꯥꯏꯟ ꯌꯥꯎꯏ꯫ ꯀꯨꯁꯨꯝꯂꯩ ꯑꯁꯤ ꯆꯥꯕ ꯌꯥꯕ ꯑꯣꯏꯕꯅ ꯑꯉꯥꯡꯕ ꯑꯃꯗꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯑꯁꯤ ꯆꯤꯟꯖꯥꯛ ꯀꯌꯥꯗ ꯍꯥꯞꯇꯨꯅ ꯃꯆꯨ ꯁꯪꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯛ, ꯇꯜ, ꯊꯛꯅꯕ ꯃꯍꯤ, ꯑꯆꯥꯔ, ꯆꯣꯀ꯭ꯂꯦꯠ, ꯖꯦꯂꯤꯅꯆꯤꯡꯕ ꯀꯌꯥꯕꯨ ꯃꯆꯨ ꯁꯪꯕꯗ ꯇꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯆꯨ ꯑꯁꯤꯅ ꯍꯛꯆꯥꯡꯗ ꯑꯦꯂꯔꯖꯤ ꯊꯣꯛꯍꯟꯕ ꯌꯥꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯑꯣꯏꯍꯟꯕ ꯌꯥꯕ ꯑꯣꯏꯗꯕꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯩ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯑꯇꯣꯞꯄ ꯃꯥꯟꯅꯕ ꯄꯥꯝꯕꯤ ꯑꯅꯤꯁꯨ ꯂꯩ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯀꯥꯔꯊꯥꯃꯁ ꯂꯥꯏꯅꯥꯇꯁ ꯑꯃꯗꯤ ꯀꯥꯔꯊꯥꯃꯁ ꯑꯣꯛꯁꯤꯌꯥꯀꯥꯟꯊꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯔꯨꯗꯒꯤ ꯁꯨꯡꯕ ꯊꯥꯎꯅ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯀꯥꯟꯅꯕ ꯀꯌꯥ ꯄꯤ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯃꯔꯨ ꯑꯁꯤ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯃꯤꯑꯣꯏꯕꯒꯤ ꯂꯩꯅꯥ ꯀꯌꯥ ꯐꯍꯟꯕ ꯉꯝꯃꯤ꯫ ꯗꯥꯏꯎꯔꯦꯇꯤꯛ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯏꯁꯤꯡ ꯆꯠꯄꯒꯤ ꯂꯩꯅꯥꯕꯨ ꯐꯍꯟꯕ ꯉꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯔꯨ ꯑꯁꯤ ꯍꯛꯆꯥꯡ ꯐꯅꯕ ꯇꯣꯅꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯈꯣꯡ ꯍꯥꯝꯕ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯂꯦꯛꯖꯦꯇꯤꯚ ꯑꯃꯗꯤ ꯄꯔꯒꯦꯇꯤꯛꯀꯤ ꯂꯩꯅꯥꯗ ꯀꯥꯟꯅꯩ꯫ ꯃꯔꯨ ꯑꯁꯤ ꯇꯛꯈꯥꯏꯔꯒ ꯔ꯭ꯌꯨꯃꯦꯇꯤꯖꯝ ꯍꯥꯏꯕꯗꯤ ꯈꯣꯡ ꯈꯨꯠ ꯇꯥꯡ ꯆꯥꯎꯊꯣꯛꯄꯒꯤ ꯂꯩꯅꯥꯅꯆꯤꯡꯕ ꯐꯍꯜꯂꯤ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯂꯩꯗ ꯂꯨꯠꯀꯣꯂꯤꯟ ꯑꯃꯗꯤ ꯂꯨꯠꯀꯣꯂꯤꯟ 70 ꯒ꯭ꯂꯨꯀꯣꯁꯥꯏꯠ, B ꯁꯤꯇꯣꯁꯇꯦꯔꯣꯜ ꯑꯗꯨꯒ ꯒ꯭ꯂꯨꯀꯣꯁꯥꯏꯠ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯅ ꯏꯪ 1962ꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯃꯔꯨꯒꯤ ꯊꯥꯎꯗꯒꯤ ꯑꯅꯧꯕ ꯏꯟꯗꯣꯜ ꯑꯜꯀꯥꯂꯣꯏꯗ, ꯁꯦꯔꯣꯇꯣꯐꯦꯅꯤꯟ ꯑꯃꯗꯤ N-ꯐꯦꯔꯨꯂꯣꯏꯜ ꯇ꯭ꯔꯥꯏꯞꯇꯦꯃꯥꯏꯟ ꯑꯗꯨꯒ N-P-ꯀꯧꯃꯥꯔꯣꯏꯜ ꯇ꯭ꯔꯥꯏꯞꯇꯦꯃꯥꯏꯟ ꯑꯃꯗꯤ ꯃꯁꯤꯒꯤ ꯈ꯭ꯔꯤꯁꯇꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯨ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯅ ꯗꯥꯏꯄꯥꯜꯃꯤꯇꯤꯟ, ꯂꯤꯅꯣꯂꯤꯛ ꯑꯦꯁꯤꯗ, ꯑꯣꯂꯤꯛ ꯑꯦꯁꯤꯗ ꯑꯃꯗꯤ ꯕꯤꯇꯥ ꯁꯤꯇꯣꯁꯇꯦꯔꯣꯜ 30 ꯒ꯭ꯂꯨꯀꯣꯁꯥꯏꯠ ꯌꯥꯎꯕꯅ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯍꯤꯗꯥꯛ ꯀꯥꯟꯅꯕ ꯄꯥꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯅꯧꯕ ꯀꯝꯄꯥꯎꯟ ꯁꯤꯔꯣꯇꯣꯐꯦꯅꯤꯟꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯀꯨꯁꯨꯝꯂꯩꯒꯤ ꯃꯆꯥꯛ ꯑꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯗ ꯌꯥꯎꯕ ꯀꯥꯔꯊꯥꯃꯤꯗꯤꯟ ꯑꯁꯤꯒꯤ ꯆꯥꯡ ꯀꯦꯖꯤ ꯑꯃꯗ ꯒ꯭ꯔꯥꯝ 0.55 ꯐꯥꯎꯕ ꯌꯥꯎꯕꯅ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯎꯆꯤ ꯃꯆꯥꯗ ꯌꯦꯡꯕꯗ ꯑꯅꯥꯕ ꯀꯣꯛꯍꯟꯕ ꯍꯥꯏꯕꯗꯤ ꯑꯦꯅꯥꯜꯖꯦꯁꯤꯛ ꯑꯣꯏꯕ ꯃꯊꯧ ꯇꯧꯕ ꯊꯦꯡꯅꯩ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯥꯔꯊꯥꯃꯤꯗꯤꯟ ꯑꯁꯤꯅ ꯈꯣꯡ ꯈꯨꯠ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯎꯟꯁꯥꯗ ꯃꯩꯅ ꯄꯣꯛꯄꯗꯒꯤ ꯐꯅꯕ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯕ ꯊꯦꯡꯅꯩ꯫ ꯑꯃꯔꯣꯝꯗ ꯄꯣꯊꯥꯍꯟꯅꯕꯒꯤ ꯁꯔꯨꯛ ꯁꯦꯗꯦꯇꯤꯞ ꯑꯣꯏꯕ ꯃꯒꯨꯟꯁꯨ ꯌꯥꯎꯏ꯫ ꯀꯥꯔꯊꯥꯃꯤꯗꯤꯟ ꯍꯪꯒꯥꯝ ꯃꯄꯥꯟ ꯂꯩꯅꯥꯗ ꯌꯥꯎꯕ ꯑꯁꯤꯅꯁꯨ ꯍꯛꯆꯥꯡꯒꯤ ꯃꯁꯜ ꯆꯣꯡꯕ, ꯈꯣꯡ ꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯂꯦꯡꯕꯕꯨ ꯑꯦꯟꯇꯤ ꯀꯣꯟꯚꯜꯖꯦꯟ ꯑꯣꯏꯅ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯁꯨꯝꯅ
Kushumlei laina asi makhal makha ayamba laina kaya fai haiba changeng kaya tawduna puthokre. Makhal makha ayamba miyoibagi laina tinabu phahanba Kushumlei ki hidakti isingda amadi alcohol da tumba hangama pal machugi sharu Kushumlei ki laidagi ayamba na sungi. Ayamba laboratory khudingda hidak asina yamna pamna sijinari. Panbayabada Japan, Korea, China amadi Asia ki laibak ayambani. Miyai chalakpadagi na ahalwaibada naganba laina nupa amadi nupi ki laina kaya diabetes, blood pressure na singba amadi nupi ki laina ayamba phahanba ngami. Kushumlei ki herbal tea amadi healthcare beverage mafam ayambada machu phajaba amadi hakchangda phaba pochang kaya yaubana haksel gi yanaraba certificate piduna mipum khudingda sizinaba nomo gi hengalakli. Kushumlei ki cha sizinabana makhal makha kaya gi laina hypertension, angina, arthritis amadi khut khonggi tang sauthokpana cholesterol hanthanba amadi nupi gi thagi khongkap changna hanbada mateng pangba ngami haibagi pawdum sulei. Kushumlei ki tingkhang pandaba lei kanglupu kat flower waina prithibi ki mafam khudingda yamna pamna sijinei. India ki mafam ayamba Manipur da su tingkhang pandaba Kushumlei hauba thengnare. Tingkhang pandaba Kushumlei ki mana anauba vegetable waina yamna hauna chanei. Kushumlei marudagi thau Shanglakpam lemhauba thauthi adu makhal kaya gi kanaba thabak kaya da amuk sijinei. Thauthi asi phet ki chang chada anidagi 15 phawba yaubana sa san yen nganu kaya gi machinjak oina sijinei. Amino acid, protein amadi pochang kaya yaubana sungduklaba thauthi asidagi chaba yaba tal, pasta amadi thaknaba mahi kaya amadi beverage kaya sungi. Kushumlei gi maru asi thau sungbada natana ayokpa uchek yen nganu sa san kaya gi machinjak oina thadokpada Italida kilogram 100 euro 90 dagi hena pi. Masi India gi lupadati lupa 90,000 hena pigani. Kushumlei gi masa pumba haibadi mana makhok lei maru pumba kanaba oibana senda lambi oina sizinai. Kushumlei thaduna sinpham ama oina hingba yare. Chaba yaba machu sangbagi hidaki amadi kolkarkhanagi kanaba pibana Kushumlei bu leitagi oina khandana pothok kaya atopa leipakta yonthokpa yare. Manipur da Kushumlei bu yamna pamna thanade. Kummamagi oina chairaubada lei asi lai da katpa natana atopa dati kya sijinade. Lei oina marang kaina phangnadabana leiri kombireina chingbaga mapul oina semduna mamal tangna leinei. Maram asina atopa maram khara haibadi pi sangnaba machu sangnaba marudagi thau sungduna atopa yumlonaba leibakta chanaba thau amadi machu leiba hidak leibabu aikhoigi lamda amuk thajaduna mipal tangdaba leibak ama ohenba yai. Hiram asida khang hairaba kayana Kushumlei gi pothok kayabu kalkarkhana lingkhatuna thamnaba amadi ipai puning thorol kayadagi sizinaduna laklaba puwariga mari leinana sagonaraba Kushumlei pambibu mangkhigadabadagi kannaba amadi nungsine yum isagi leijabalau ingkholda thaduna senda lambi kayada pongning thingjanba yaba pambi amani haibasi khangminarasi.